LAKLIBA January 3-5 fauba INDORE PANGTHOKKADABA TARUK SUBA National QWAN Kido Championship Lisingani Kunmangada SHARUK YAGADABA Manipur team ki trial selection thasiki kunmari ki AYUK PUNG Nipan da SANGAIPROU MAMANG LEIKAI da LEIBA SHRI GOURACHANDRA MAHAPRABHU MANDIR da PANGTHOKLAGANI HAINA QWAN Kido Association Manipur ki Publicity Secretary THOKCHOM TARUNKUMAR MEITEI na THADORAKPA CHEROL AMANA KHANGHALLAKLI CHEROL asina hai trial selection asida SHARUK yaningba sanaroi amadi oja signa kongba nadai mamlekai Association Nasigi Office Dagi, Akupa Marol Khangba Yagani, Trial Selection Nasida SHRUK Yagadaba Official Singi, T-shirt, Manipur Police ki Special Command Unit ki OC, Laiton Zam Bebeka Nandana, Mateng Panglakpaki da Magtagat Lihaina su Cheroles na Makatari. Nakalamarom da LAKLIBA December kundagi kunitoy PHAOBA Mumbai da LEIBA, Bombay Exhibition Center da Pangthokkadaba, National Open Mixed Martial Arts Championship da SHARUK yaningba sanaroi singna thasi kunthra phawgi manungda marilaina bache chang khudingbak Manipur Mixed Martial Arts Association gi khorai puthiba LEIKAI da leiba office da thajilaknaba association asigi founder amasung president CIS Premchandra na khanghalakli